Wahang paukhum Assam Rifles Nattaba Atoppa Central Force Amana border Ngaknaba Leingakki process Leire CM Pawasi ngasinung tilfong kiba pandam pause dagi lokhatsawa nei Indo Myanmar border Ngaknaba Assam Rifles Nattaba Atoppa Central Force Manipur da tharaknaba Leingakki process Leire haina ngasi MLA ke Ranjit na hanglakpa wahang amagi paukhumda Chief Minister Nongthongbam Biren na phongdokre Congress MLA ke Ranjit na pukhalakpa star question amagi paukhumda makha taraduna House ki leader su weriba Chief Minister Nongthongbam Biren na hai Assam Rifles na insurgency irang counter tawna bohonavaga loinana border su ngakpagi thabak tawba sina ahoba khara leire haibasi center su khanglei maram asina athuba matamda Assam Rifles Nattaba Atoppa Central Force khara border ngaknaba tharaklagani haibagi thajaba house da thamkhe Manipur gi irang asida Assam Rifles personnel khudingmak one sided oi haibasi yaningde haiba wafam thamladuna one sided oiramgani chingnaba khara ruling MLA singna center da se thakhiba leire loinana Assam Rifles officer khara transfer tawkhibasu leire hainasu Chief Minister na phongdokhe MLA ke Ranjit na hanglakpa atoppa wahang amagi paukhumda Chief Minister na hai haukiba numit kharanigi mamangda social media da viral oikhiba moregi chingi mafam amada Assam Rifles na tongduna lakpa kesper ama kuki khulai paiba singna lambi da thatuna ahian ba thawong kaya sathagi bagi thaudok adugi matangda chapsaba thidokna ba leingakna thabak laukhatlei ngasi ayuki session da MLA ke Ranjit na pukhalaki ba star question gi supplementary oina kuki khulai paiba singna tawning ba thabak tawbada Assam Rifles na tumin na laibagi maram karigino amasung Assam Rifles na one-sided oibana Manipur da thogliba lana si loisinba ngamdabra haiba wahang sing pukhalaki nei wahang adugi paukhumda Chief Minister na thaudok asigi matangda Home Ministry amasung PMO da cherol thaduna investigation tawre Army gi maikei da gisu thigana bahai khre thaudok adu karam haida thokpano haibagi matangda government na kanna thizeli haina house da thamkhe nakal amaromda ngarang assembly mifam gi ahoba numitta house ki luchingba Chief Minister N Biren na MLA amana pukhalakpa wafam amada taningde haiba wahai sizinakhiba adu house ki proceeding dagi lokthokpiyo haina MLA ke Ranjit na speaker gi pukning chingsinkhe 0 hour gi khudongchaba logduna opposition MLA ke Ranjit na laisangumlaba mafam asida miyam gi mihursingna karigumba wafam khara thambada taningde haibana chingba wahai sizinarakpa ase laibak thibane matungda sigumba wahai wata sizinabiganu haikhe tungda speaker na taningde haiba wahai adu proceeding dagi lokthokle haina phongdokhe